ring road ki thabak paikhat bada thangmai bana assembly constituency ki miyang ya pamagi mayok ta laglapati athing ba thamgani haina MLAL KS Joy Kisana phongdokre India ki oina COVID-19 positive oibagi chang tamna hantarakli haukiba pung kunmari da India da COVID-19 ge anoba case listing humfuga chatrat yangkhai humdoi thengna baka loina na laibak asja laina asina bagi masing crore ani lakh marifutara nipan listing kunhumdoi ga chamanga ni futur sukre Sylvia Wahingbamna Nungthilgi MAMITv News Update Pizari Asian Development Bank ki Santhang Makhada Nongna Semgadoriba Ring Road Asna Karigumba Thangmaiban Assembly Constituency gi Lairiba Miyamgi Apambagi Mayokta Oiraklabadi Hairiba Project asi Paikhalakbada Athingba Thamgani Haina Constituency asigi MLA KH Joy Kisana Manipur Laingakta Chaksinwa Thamlakli Wafam asi Nongna Senakadoriba Ring Road Asna Sokhangadaba Constituency asigi miyoi singang asi unabagi thoram amada MLA Joy Kisana phongdokhibani yamna phajana tawba phibom amada akhoi praja gi interest ka taba oregadi akhoi lambi se dum tawongani thamoi ban gi interest ki wang mada tawra aba praja mayam gi interest ki wang no tarogadi maju singdau thol Asian Development Bank de sokoi chi igani masi namfu sapura tawna bo honare praja mayam gi interest thabak tawbani hana akhoi igani Later, na ko legal process sa laga masi thingani haibo kumse mon ko lenga ta buna warning taw busu ngamoi akhoi na chamana na lepok matamda PW department ikai laga chopa dum nangani masi ikai dringai da chopa nang dringai da yam phajana khallaga khongkom se hando guna chungani lebak miyam ge akhaba thorokpada ai MLA moina India ki oina COVID-19 positive oibagi chang asi changsat amada tapna hantarakli haukiba pung kunmari da India da COVID-19 ge anoba case listing humfuga chatra yangkhai hundoi thengna baga loina na leibak asda laina asina bagi masing crore ani lakh marifutara nipan listing kunhundoi ga chamanga ni futur sure haina Ministry of Health and Family Welfare na piba report amana hairi haukiba pung kunmari asida mioi listing amaga chatu ni futaret sikhibaga loina na laina asina sikhiba masing lakh ahum listing marfu manga chamaga kuntataret yokre laina asdagi farakpa masing na crore ani lakh marifutaro listing humfutara nipan ga chahum marfutara yokhibaga loina na nawa fagalapagi chang sada marfutara taruk dasnik amataruk yokre hauzik leibang asida active case list lakh taret listing humfuga chukna taramapan lairi Samthong Assembly Constituency ki MLA Jayant Kumar Singh di meeting makhada Imphal College ta hangliba Community Home Isolation Center dangasi ward number 12 ge Corporator P Pramila Devi ga loina na inmate sing da ayuki chaklen tengbang pikre COVID ki second wave na maram oiduna makhal kaya gi awaba mayoknariba lamdam sigi thabak suraka chajaba maru aina masagi lam inkolizadaba miyai kayada All Manipur United Clubs Organization amuko amadi ekta parisat Manipur ka khusamnaraga paring 9 na chatharakpa chingjak ko lamsing mating panggi thabak makhata na sathari ngasizo amuko amadi ekta parisat Manipur na khusamna tukna Imphal East District ki manung channa laiba tongan mafam mapanda ka hena awaba mayoknariba maru aina masagi lawing kolizadaba imung jabunga marfutarani thoi khangatuna hairiba imung sing aduda alu thum pafor amadi kaboki mating pangpre jinjaki polam sing mating pangwagi khongsat aduda ekta parisat ke state coordinator oiba a Risikanta Sharma steering committee ki chief and Vidyarani Devi amadi Imphal West district ki in charge as Tanya Chanuzo Saryaki COVID-19 laichal astagi ngakthomna ba achamba section thorang khara lokhana bagi matangda Manipur gi governor Natsma Heptulana MAMITv arbitrarily I wish all the well to the watcher of MAMITv. I want to request everyone
to promote vaccination. I request everyone to get vaccinated, because if all of you cooperate, then only we'll be successful in our efforts. So, through this television, MAMI, name is also very good, MAMI. I request everyone to follow the appeal and promote as much vaccination as possible. Government, all those instruction SOP the government is doing, everybody should follow it, because your cooperation is needed in our success against the pandemic. So government is also trying their best to prevent the spread of pandemic. So please cooperate with the government. Thank you. All the best. MAMITv. Rajya Sabha ki member Indian National Congress Party ki luchingba Rahul Gandhi ngasi masagi chahi 53 mapung fakhibaga loinana party ki luchingba kayana yaifo mangol pinarakli. Mahaki mapok kumonga mari lainana Manipur Pradesh Congress Committee MPCC ki President Govindas Konthozamna MPCC Pandemic Management Subcommittee haina mingthon ba kangpu ama acha thakki potlam kaya tongan mamafamda yanthok lunaba ngasi MPCC office tagi namthakre. Subcommittee ki kangbu aduna palel kangpokpi amade androgi mafam singda acha thaki potlam sing adu kani hairi. Rahul Gandhi na chahi 53 surakpagi mapok numit ka mari lainana COVID ki chaitheng panglaba mioi singda tengbang bibagi thoram Nauria Pakhang Lakpa Assembly Constituency da so Manipur Pradesh Congress Committee ki General Secretary Maivam Sobachandra gi migyang khada pangthokre. Kangpokpi amasung None District Magistrate ki makhada ain pairabani haibagi mingda Jalyangrong Civil Organizations Jalyangrong Vaudi Jalyangrong Youth Front amadi Student Union ki mioi singda Kangpokpi District ki manung chandada laiba Pongring Long Village tigi mioi kharana tamthiniba miot mawongda miot minai gi thawong kaya chathare haina Civil Organization asigi Media and Publicity Cell na thadok material da phongki Gerald aduna makhata na hai Jalyangrong Vaudi gi mioi kaya da mioi ba amana khangba ngambagi wangmada halaiba customary practice amasung legal purview kaya chathariba sigi mathakta government na nathai bibagi mahut makhata na amukhana chathadana ba mawongda athuba matamda yengsangbinaba makhata na phongdokli lamdam asigi hanadagi leijaraklaba Lamdam asigi hanadagi leizaraklaba aying asagi fibamda kai hena honglakliba asina lawmi singda pothok hantahanba khaktanatana atai hiram kaya da akaiba lakadaba asigi yenglaga mipung khudingmakna wakhal tabiduna paksana u thabagi matam oire haina teresa ningthozamna miyamda apil torakli Social media ki platform ama oiriba Instagram da Plan for Planet haina mingthonba group asigi chahi ani surakpa kumon thoram gamari leinana ngasi chairau singi akoibada mahai panba ujara kaya thabagi pangthokpa sambat thoramda sundokhi Thoram aduda group asigi founder Teresa Ningthozamna makhata na Manipur ki aying asagi fibam asi hanadagi ka hena konglakpa asina tungda horakadaba mirol singda akaiba kaya piraktungai hojik asi miyamna uthabagi jab saba matam oire Matung tarakpada miyamna wakhal tabiduna uthabagi hinabi thamduna aying asagi fibam ngakhonaba honasi haiki COVID-19 laksin na bagi pandamda kay Samthong Assembly Constituency ki oina Imphal College da hangliba Community Home Isolation Center da ngasi college kasima ki Principal Dr. M. Priyovardhana mafam asida lairiba inmates humfu muki breakfast sanitizer amadi face mask mating pangpray Laiba ki luraba tanfam asida Dr. M. Priyovardhana mating panghirakba asigidama constituency asigi MLA volunteers amadi inmates singi maikaitagi thagat pagfamrokhi Mahagna tawru-tawruba thabak khudingmakta mai pakpa oirasanu haiba wafam Sri Kantana phongdokhi Flying sick hairaga khangnaba India gi lamzen loi Milkha Singh COVID na maram oiraga si lekhitabada India gi PM Modina awaba phongdokre lamzen loi asna ing lising amaga chamapan yangkhai nipan da pangthokpa Commonwealth Games da sanagi medal lokhiba ahanga sanaroi amani
ꯏꯪ 1962ꯗ ꯄꯥꯡꯊꯣꯛꯄ ꯑꯦꯁꯤꯌꯟ ꯒꯦꯝꯁꯇ ꯃꯤꯇꯔ 100ꯒꯤ ꯂꯝꯖꯦꯜꯗ ꯒꯣꯜꯗ ꯃꯦꯗꯜ ꯂꯧꯈꯤꯕ ꯂꯝꯖꯦꯜꯂꯣꯏ ꯑꯃꯁꯨꯅꯤ꯫ ꯃꯍꯥꯛꯄꯨ ꯏꯟꯗꯤꯌꯥꯒꯤ ꯃꯔꯤꯁꯨꯕ ꯂꯝꯖꯦꯜꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯗꯃ ꯁ꯭ꯔꯤ ꯑꯦꯋꯥꯔꯗ ꯄꯤꯈꯤꯕ ꯁꯥꯟꯅꯔꯣꯏ ꯑꯃꯁꯨꯅꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯔꯤꯡ ꯔꯣꯗꯀꯤ ꯊꯕꯛ ꯄꯥꯏꯈꯠꯄꯗ ꯊꯥꯡꯃꯩꯕꯟ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯥꯛꯂꯕꯗꯤ ꯑꯊꯤꯡꯕ ꯊꯝꯒꯅꯤ ꯍꯥꯏꯅ MLA KH ꯖꯣꯏ ꯀꯤꯁꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯆꯥꯡ ꯇꯞꯅ ꯇꯞꯅ ꯍꯟꯊꯔꯛꯂꯤ꯫ ꯍꯧꯈꯤꯕ ꯄꯨꯡ 24ꯗ ꯏꯟꯗꯤꯌꯥꯗ COVID-19ꯒꯤ ꯑꯅꯧꯕ ꯀꯦꯁ 40,982 ꯊꯦꯡꯅꯕꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯅꯥ ꯑꯁꯤꯅ ꯅꯥꯕꯒꯤ ꯃꯁꯤꯡ ꯀ꯭ꯔꯣꯔ 2,39,998,994 ꯁꯨꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯥꯃꯤ ꯇꯤꯚꯤ ꯅ꯭ꯌꯨꯁ ꯑꯞꯗꯦꯠ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎ ꯅꯨꯃꯤꯗꯥꯡꯒꯤ ꯄ꯭ꯔꯥꯏꯝ ꯇꯥꯏꯝ ꯅ꯭ꯌꯨꯁ